ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯅꯣꯡꯊꯛꯇ ꯌꯦꯡꯕꯗ ꯑꯍꯥꯡꯕ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯆꯥꯎꯕꯒꯦ ꯍꯥꯏꯕ ꯈꯟꯊꯕꯤꯕ ꯌꯥꯎꯈꯤꯕ꯭ꯔꯥ? ꯑꯗꯣꯝꯒꯤ ꯃꯤꯍꯨꯜ ꯐꯥꯗꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯟꯇꯔꯟ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯆꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯁ꯭ꯄꯦꯁꯁꯤꯞ ꯑꯃꯗ ꯇꯣꯡꯃꯤꯟꯅꯔꯒ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯅꯨꯡꯇꯤꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯊꯥꯖ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯔꯁꯤ꯫ ꯊꯥꯖ ꯑꯁꯤ ꯑꯩꯈꯣꯏꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 3,40,34 ꯃꯨꯛ ꯂꯥꯞꯄꯤ꯫ ꯊꯥ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯣꯂꯔ ꯁꯤꯁꯇꯦꯝꯒꯤ ꯄ꯭ꯂꯥꯅꯦꯠ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯗ ꯑꯣꯏꯅ ꯁꯤꯟꯗꯣꯛꯂꯒ ꯊꯝꯕꯗ ꯑꯍꯥꯡꯕ ꯈꯔꯁꯨ ꯂꯦꯝꯒꯅꯤ꯫ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯅ ꯊꯥꯗ ꯀꯥꯞꯄꯗ ꯊꯥꯒꯤ ꯂꯩꯃꯥꯏꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯌꯧꯕꯗ ꯃꯉꯥꯜ ꯑꯗꯨ ꯁꯨꯞꯅꯇꯪꯒꯤ ꯁꯦꯀꯦꯟ ꯑꯃꯈꯛꯇꯪ ꯆꯪꯏ꯫ ꯃꯊꯪꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠꯀꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯑꯁꯤ ꯄꯥꯏꯁꯤꯜꯂꯁꯤ꯫ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯄ꯭ꯔꯤꯊꯤꯕꯤꯅ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ ꯃꯤꯂꯤꯌꯟ 150 ꯂꯥꯞꯅ ꯂꯩꯕ ꯑꯀꯛꯅꯕ ꯂꯝꯕꯤ ꯑꯃꯗ ꯀꯣꯏꯔꯒ ꯆꯠꯂꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯁꯤ ꯅꯨꯃꯤꯠꯀꯤ ꯂꯩꯃꯥꯏꯗꯒꯤ ꯑꯩꯈꯣꯏ ꯌꯧꯔꯛꯄꯗ ꯃꯤꯅꯠ 9ꯒ ꯁꯦꯀꯦꯟ 10ꯇꯪ ꯆꯪꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯕ ꯌꯥꯕꯗꯤ ꯃꯉꯥꯜ ꯍꯥꯏꯕ ꯄꯣꯠ ꯑꯁꯤ ꯁꯨꯟꯇꯔꯪꯗ ꯆꯠꯄꯗ ꯁꯦꯀꯦꯟ ꯑꯃꯗ ꯀꯤꯂꯣꯃꯤꯇꯔ 3,03,000ꯒꯤ ꯆꯥꯡꯗ ꯌꯥꯡꯅ ꯆꯠꯄ ꯉꯝꯃꯤ꯫ ꯃꯉꯥꯜꯗꯒꯤ ꯍꯦꯟꯅ ꯌꯥꯡꯕ ꯄꯣꯠꯁꯛ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯂꯩꯇꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯡꯕ ꯄꯣꯠ ꯑꯁꯤꯅ ꯅꯨꯃꯤꯠꯇꯒꯤ ꯑꯩꯈꯣꯏ ꯌꯧꯔꯛꯄꯗ ꯃꯤꯅꯠ 9 ꯁꯦꯀꯦꯟ 10 ꯆꯪꯂꯤ꯫ ꯑꯃꯨꯛꯇꯪ ꯏꯃꯥꯖꯤꯟ ꯇꯧꯕꯤꯌꯨ, ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯗꯒꯤ ꯀꯌꯥ ꯌꯥꯝꯅ ꯂꯥꯞꯈ꯭ꯔꯕꯅꯣ꯫ ꯃꯊꯪ ꯑꯁꯤ ꯅꯨꯃꯤꯠ ꯑꯁꯤ ꯈꯔ ꯁꯥꯡꯃꯜꯂꯤ, ꯑꯗꯨꯅ ꯃꯥꯔꯁ ꯂꯣꯝꯗ ꯑꯣꯏꯅ ꯀꯣꯏꯕ ꯆꯠꯂꯁꯤ꯫ ꯃꯥꯔꯁ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯅꯤꯃꯛ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯆꯠꯃꯤꯟꯅꯩ꯫ ꯑꯅꯤꯃꯛꯀꯤ ꯁ꯭ꯄꯤꯗ ꯑꯃꯗꯤ ꯗꯤꯁꯇꯦꯟꯁ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯤꯊꯤꯕꯤꯒ ꯃꯥꯔꯁꯀ ꯂꯥꯞꯅꯕ ꯑꯁꯤ ꯃꯑꯣꯡ ꯑꯅꯤꯗ ꯍꯥꯏꯕ ꯇꯥꯒꯅꯤ꯫ ꯑꯃꯅ ꯑꯅꯤꯃꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯁꯤꯟꯅꯕ ꯃꯇꯝꯗ ꯂꯥꯞꯅꯕ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯅꯤꯃꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯃꯇꯝꯗ ꯂꯥꯞꯅꯕ ꯑꯃ꯫ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯁꯤꯟꯅꯕ ꯃꯇꯝꯗ ꯃꯉꯥꯜꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯃꯥꯔꯁ ꯌꯧꯕꯗ ꯃꯤꯅꯠ 3ꯃꯨꯛ ꯆꯪꯏ꯫ ꯑꯗꯣꯝꯅ ꯇꯥꯈ꯭ꯔꯕ꯭ꯔꯥ? ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯑꯀꯣꯏꯕꯗ ꯌꯥꯝꯅ ꯌꯥꯡꯅ ꯀꯣꯏꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯈꯪꯖꯤꯟꯒꯗꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯁꯨ ꯅꯨꯃꯤꯠꯄꯨ ꯏꯟꯅꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯅꯤ꯫ ꯅꯨꯃꯤꯠꯅ ꯀꯣꯏꯗꯨꯅ ꯆꯠꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯤꯜꯀꯤ ꯋꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯇꯨꯔꯦꯜ ꯍꯥꯏꯅ ꯈꯪꯅꯕ ꯊꯋꯥꯟꯃꯤꯆꯥꯛ ꯃꯤꯂꯤꯌꯟ ꯀꯌꯥꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯁ꯭ꯇꯥꯔ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯂꯩꯕ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯕ꯭ꯂꯦꯛ ꯍꯣꯜ ꯑꯃꯒꯤ ꯑꯀꯣꯏꯕꯗꯅꯤ꯫ ꯃꯤꯜꯀꯤ ꯋꯦꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯕ꯭ꯂꯦꯛ ꯍꯣꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯦꯒꯤꯇꯥꯔꯤꯌꯁ A ꯍꯥꯏꯅꯁꯨ ꯀꯧꯏ꯫ ꯅꯨꯃꯤꯠꯅ ꯁꯦꯒꯤꯇꯥꯔꯤꯌꯁ Aꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯛꯇꯪ ꯆꯠꯄꯗ ꯑꯥꯔꯊꯀꯤ ꯆꯍꯤ ꯃꯤꯂꯤꯌꯟ 230ꯃꯨꯛ ꯆꯪꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯡ ꯑꯃꯗ ꯀꯤꯂꯣꯃꯤꯇꯔ 8,00,000 ꯌꯥꯡꯕ ꯀꯥꯔ ꯑꯃꯅ ꯃꯤꯜꯀꯤ ꯋꯦꯒꯤ ꯑꯀꯣꯏꯕꯗ ꯅꯨꯃꯤꯠꯀꯤ ꯆꯠꯐꯝ ꯁꯔꯀꯜ ꯑꯁꯤꯗ ꯊꯧꯕꯗ ꯔꯥꯎꯟ ꯑꯃ ꯊꯨꯡꯕꯗ ꯆꯍꯤ ꯇ꯭ꯔꯤꯂꯤꯌꯟ 3,3 ꯆꯪꯒꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯔꯥꯎꯟꯗ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯃꯇꯝ ꯑꯗꯨꯗ ꯗꯥꯏꯅꯣꯁꯣꯔꯁꯤꯡꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯄꯥꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ, ꯃꯤꯜꯀꯤ ꯋꯦꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠꯀ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯁ꯭ꯇꯥꯔ ꯑꯁꯤ ꯑꯜꯐꯥ ꯁꯦꯟꯇꯧꯔꯤ ꯀꯧꯏ꯫ ꯃꯁꯤ ꯍꯧꯖꯤꯛ ꯑꯜꯐꯥ ꯁꯦꯟꯇꯧꯔꯤꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯑꯁꯤ ꯂꯩꯁꯤꯜꯂꯁꯤ꯫ ꯑꯜꯐꯥ ꯁꯦꯟꯇꯧꯔꯤ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗꯒꯤ 4.3 ꯂꯥꯏꯠ ꯌꯥꯔꯃꯨꯛ ꯂꯥꯞꯄ ꯃꯐꯝꯗ ꯂꯩ꯫ ꯍꯥꯏꯕꯗꯤ ꯁꯦꯀꯦꯟ ꯑꯃꯗ ꯀꯤꯂꯣꯃꯤꯇꯔ 3,03,000ꯒꯤ ꯆꯥꯡꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯑꯃ ꯑꯜꯐꯥ ꯁꯦꯟꯇꯧꯔꯤ ꯇꯝꯅ ꯊꯧꯕ ꯇꯥꯔꯒꯗꯤ ꯆꯍꯤ 4ꯒ ꯊꯥ 4ꯃꯨꯛ ꯆꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁ꯭ꯄꯤꯗ ꯑꯁꯤ ꯂꯥꯏꯠ ꯍꯥꯏꯕꯗꯤ ꯃꯉꯥꯜ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇꯅ ꯌꯥꯡꯕ ꯉꯝꯗꯕꯅꯤꯅ ꯑꯜꯐꯥ ꯁꯦꯟꯇꯧꯔꯤ ꯌꯧꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯑꯁꯤꯅ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯦꯀꯦꯗ ꯑꯥꯏꯅ ꯎꯔꯤꯕ ꯁ꯭ꯇꯥꯔ ꯃꯌꯥꯝ ꯑꯁꯤ ꯑꯁꯦꯡꯕꯗꯤ ꯁ꯭ꯇꯥꯔ ꯑꯃꯈꯛ ꯑꯣꯏꯗꯕꯁꯨ ꯌꯥꯎꯏ, ꯍꯥꯏꯕꯗꯤ ꯁ꯭ꯇꯥꯔ ꯕꯤꯂꯤꯌꯟ ꯀꯌꯥꯅ ꯄꯨꯜꯂꯒ ꯑꯣꯏꯔꯤꯕ ꯒꯦꯂꯦꯛꯁꯤ ꯑꯗꯨꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯁ꯭ꯇꯥꯔ ꯑꯃꯈꯛꯀꯨꯝ ꯎꯕ ꯌꯥꯎꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁ꯭ꯇꯥꯔ ꯃꯌꯥꯝ ꯄꯨꯟꯅ ꯆꯕꯨꯜ ꯑꯣꯏꯅ ꯂꯩꯈꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯗꯒꯤꯅ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗ ꯂꯩꯕꯅꯅꯤ꯫ ꯆꯦꯠꯅ ꯑꯃꯨꯛ ꯄꯥꯏꯁꯤꯟꯕꯤꯌꯨ, ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯇ꯭ꯔꯒꯗꯤ ꯌꯧꯕ ꯉꯝꯃꯔꯣꯏꯗꯕ ꯃꯐꯝꯂꯣꯝꯗ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯑꯁꯤ ꯃꯃꯥꯏ ꯂꯩꯁꯤꯜꯂꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯜꯀꯤ ꯋꯦ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯅꯤꯡꯊꯧ ꯇꯨꯔꯦꯜꯒꯤ ꯃꯃꯥꯟꯅꯕ ꯑꯦꯟꯗ꯭ꯔꯣꯃꯦꯗꯥ ꯒꯦꯂꯦꯛꯁꯤꯔꯣꯝꯗ ꯑꯃꯨꯛ ꯆꯠꯂꯁꯤ꯫ ꯑꯦꯟꯗ꯭ꯔꯣꯃꯦꯗꯥ ꯒꯦꯂꯦꯛꯁꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕꯗ ꯁ꯭ꯇꯥꯔ ꯑꯃꯈꯛ ꯃꯥꯜꯂꯤ꯫ ꯑꯁꯦꯡꯕꯗꯤ ꯃꯁꯤ ꯃꯤꯜꯀꯤ ꯋꯦꯗꯒꯤ ꯍꯦꯟꯅ ꯁ꯭ꯇꯥꯔ ꯃꯁꯤꯡꯌꯥꯝꯅ ꯂꯩꯕ ꯁ꯭ꯇꯥꯔ ꯃꯤꯂꯤꯌꯟ ꯀꯌꯥꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯁ꯭ꯇꯥꯔꯒꯤ ꯆꯕꯨꯜ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯗꯒꯤ ꯃꯁꯤ 2.5 ꯃꯤꯂꯤꯌꯟ ꯂꯥꯏꯠ ꯌꯔꯁ ꯍꯥꯏꯕꯗꯤ ꯁꯦꯀꯦꯟ ꯑꯃꯗ ꯀꯤꯂꯣꯃꯤꯇꯔ 3,03,000 ꯌꯥꯡꯅ ꯆꯠꯄꯗ ꯆꯍꯤ ꯃꯤꯂꯤꯌꯟ 2.5 ꯆꯪꯕ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯉꯛꯄ ꯃꯐꯝ ꯑꯃꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯦꯟꯗ꯭ꯔꯣꯃꯦꯗꯥꯒꯤ ꯃꯉꯥꯜ ꯑꯁꯤ ꯑꯦꯟꯗ꯭ꯔꯣꯃꯦꯗꯥꯗꯒꯤ ꯂꯥꯛꯄ ꯍꯧꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯤꯑꯣꯏꯕꯅ ꯈꯣꯡ ꯑꯅꯤꯅ ꯆꯠꯄ ꯍꯩꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯦꯟꯗ꯭ꯔꯣꯃꯦꯗꯥꯒꯤ ꯁꯔꯐꯦꯁꯇꯒꯤ ꯊꯣꯛꯈꯤꯕ ꯂꯥꯏꯠ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯣꯃꯦꯗꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯇꯝꯅ ꯂꯦꯞꯇꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯕꯤꯂꯤꯌꯟ 4.5 ꯂꯩꯔꯒ ꯑꯦꯟꯗ꯭ꯔꯣꯃꯦꯗꯥꯒ ꯑꯩꯈꯣꯏꯒꯤ ꯃꯤꯜꯀꯤ ꯋꯦꯒ ꯊꯦꯡꯒꯥꯏꯅꯔꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯎꯐꯨꯜ ꯑꯣꯏꯅ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯅꯠꯇ꯭ꯔꯒ ꯃꯩꯒꯤ ꯆꯕꯨꯜꯅ ꯌꯣꯠꯁꯤꯟꯈꯤꯗꯨꯅ ꯃꯥꯡꯈꯤꯒꯅꯤ꯫ ꯁꯨꯟꯇꯔꯪ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯋꯥꯐꯝ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯃꯤꯜꯀꯤ ꯋꯦꯒꯨꯝꯕ ꯑꯦꯟꯗ꯭ꯔꯣꯃꯦꯗꯥꯒꯨꯝꯕ ꯁ꯭ꯇꯥꯔ ꯕꯤꯂꯤꯌꯟꯅ ꯆꯕꯨꯜ ꯑꯣꯏꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯒꯦꯂꯦꯛꯁꯤ
billion kaya amuk pullaga sembani hojik awada miyoibana oriba universe asigi apakpa asi 93 billion light years pai madusu light ki speed dagi hen yang sakangdaba force amana jikthokibagum paithorni chawthorni sakangdaba force asi god haibadi lai oiriba jatla natraga god na leiriba galaxy natraga planet adu kadaidanu haibadu madangi video da amuk khangminarasi video asidagi knowledge kara fangba ngamlabadi nanda kaya Homjillogi kanaba fangjare kanjage channel asibu subscribe amadi like tawsenbiyo bell icon na nambiduna mathangi yamna nungaigadoriba video aduna thokhenbiganu madam adu fawa atyarumda yengduna lebiramu mayam pumnamak pamuk kanna basir singa mayumna